ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯂꯧꯈꯠꯆꯔꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯟꯃꯤ 95ꯔꯣꯝ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯇꯃꯦꯡꯂꯣꯡ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯃꯒ ꯊꯥ 2 ꯁꯨꯖꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 50ꯗ CPF ꯁꯤꯡ ꯊꯝꯈ꯭ꯔꯕ ꯍꯧꯈ꯭ꯔꯕꯁꯨ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯂꯨꯞ KNF ꯑꯃꯗꯤ KLAꯒꯤ ꯑꯄꯨꯟꯕ ꯂꯥꯟꯃꯤ 95ꯔꯣꯝ ꯃꯇꯤꯛ ꯆꯥꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯇꯃꯦꯡꯂꯣꯡ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯣꯡꯕ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯐ꯭ꯔꯟꯠ MC ꯑꯃꯗꯤ ꯀꯨꯀꯤ ꯂꯤꯕꯔꯦꯁꯟ ꯑꯥꯔꯃꯤ KLAꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯄꯨꯟꯕ ꯀꯥꯗꯔꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯅꯨꯡꯗ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯈꯔꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯨ ꯑꯣꯏꯕ ꯄꯥꯟꯗꯝꯁꯤꯡꯗꯤ ꯃꯤꯍꯥꯠ ꯃꯤꯄꯨꯟ, ꯌꯨꯝ ꯃꯩ ꯊꯥꯕ, ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯔꯤ꯫ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯗꯨꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯔꯦꯜꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ RPFꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯃꯤꯁꯅꯔ, ꯔꯦꯜꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ, ꯅꯣꯔꯊ ꯐ꯭ꯔꯟꯇꯤꯌꯥꯔ ꯔꯦꯜꯋꯦꯖ ꯔꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯆꯦ ꯊꯥꯗꯨꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 1:20 ꯆꯠꯄ ꯃꯇꯝꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯊꯛꯇ ꯄꯜꯂꯤꯕ ꯃꯔꯝꯁꯤꯡꯁꯤ ꯂꯩꯕꯅ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯂꯣꯀꯦꯜ ꯄꯨꯂꯤꯁ, ꯒꯚꯔꯟꯃꯦꯟꯠ, ꯔꯦꯜꯋꯦ ꯄꯨꯂꯤꯁ, ꯔꯦꯜꯋꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯔꯦꯜꯋꯦꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯔꯦꯜꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯣꯔꯁ ꯑꯃꯗꯤ ꯔꯦꯜꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ RPF ꯑꯃꯗꯤ ꯔꯦꯜꯋꯦ ꯁ꯭ꯇꯥꯐ ꯈꯨꯗꯤꯡꯃꯛ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯍꯟꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯏ KNFꯒꯤ ꯂꯥꯟꯃꯤꯁꯤꯡ ꯊꯥ ꯑꯁꯤꯒꯤ 8ꯗ ꯏꯝꯐꯥꯜ-ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯁꯤꯅꯥꯝ ꯃꯅꯥꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯖꯤꯔꯤ ꯈꯣꯡꯆꯠꯀꯤ ꯃꯥꯡꯑꯣꯏꯅꯅ ꯉꯥꯛ ꯁꯦꯟꯅꯕ ꯆꯠꯈꯤꯕ ꯑꯦꯗꯚꯥꯟꯁ ꯇꯤꯝꯗ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 2 ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯈ꯭ꯔꯕꯅꯤ꯫